ngasi runes ki reading happy thing yeng mena se ko runes ki reading se group 1 group 2 ana khado se ko hadi number 1 dana karamba symbol la ke yeng se aduga number 2 dana karamba symbol la ke happy do happy yeng se ko group 1 khanba ngai group 2 khanba ngai hadi karamba symbol no happy yeng se ko hadi group 1 da khanba ngai gi oina ko silai se n o x y man ba symbol ma la ko aduga group 2 dana u man ba symbol ma la ko hadi group 1 and group 2 ko hadi number 1 and number 2 ko ahambagi symbol se ko ahambagi symbol se patience layo khangon hai ko hadi khangwa ra gading hadi mind se stable ohen ba ko patience laiba aduga hadi thauna haira sine ko thauna se akoi gi akoina keno da hadi lai khuramba matam da hadi shor si da ni no hadi pesha pina biyo thabak pibiyo adu pibiyo ada pibiyo na sile ko thauna oina hairi bas to ko thauna ni yo on hai ko thauna ni wa thauna le ga di loina ma face to bangam banga ta ni ko hadi any kind of hadi situations or circumstances la ko matam da thauna le ga di loina face to bangam mi da na ko adu duna sile no ko hadi thauna se yam darkar ro ko hadi thauna le yo adu ga stability mind stable ohen ba patience le yo ngasi gi oina ko yam phani ko adu sisina ko gi ahambagi runes ki meaning lai ko aduga anishuba runes ki meaning sina kaino hai kansida khoi gi hakchang gumba nungai gani ko hakchang nungai gani haidi hakchang nungai gani hakchang kangkhatpa gumba oina oiba do adumaina gumba oi adu problems gumba leramba kholam balera ka so adugi leiriba problems dagi tholakpa oina haidi healing tawrakpa atraga haidi overcome tawrakpa leiriba situations dagi aido lithorokpa chathorokpa gumba adumaina oina oi ko sisina khoi gi ngasi gi oina runes ki reading lere ko ma'am thank you